अहानबदा ngasi maroiba pauda leibak asi chaukat maikaida khumang chausilibara natraga maning hallibara haibadu nainaba matam oire haina Chief Minister N Birena haikre Moregi SIB office quarter manakta bom pokhaikre Assam Rifles na akanba section thorang lokhatkre Agriculture ki pothok marangkai na puthok laba matamda state asigi setmit londa achowa mating ama oigadoribani haina Agriculture Minister V Hangkhaliana phongdokre amadi mera hau chongbaga mari leinana chingmi tami potlan nabagi thoram pangthokre Kurumjari Times of Manipur nungthilgi pau mideng tabiri basingbu lucingbina taramna okchari hauzik pau sandokna pijari lepak asi chaukat maikaida khumang chausilibara natraga maning hallibara haibadu nainaba matam oire nunggi jukki wakhalon chenba miyoi sing wakhal taba matam oire haina Chief Minister N Birena haikre ngasi kaibi sanapata leiba Yaivilen Children Home da pangthokpa home asigi kunthra taruklak suba kumon palan thoramda athoiba mithunglengi oiba warolda wafamasi phongdokhibani ngarangkha posampam upokpida thokhiba thoganingdaba thodok aduga mari leinana asigumba nungi jukki wakhalon chenba miyoi kanglup khara leiriba asi athuba matamda semdokpa mathautai hauziki mirol asida lining lichattagi lapthorakpagi natraga miyoiba ama oibagi minungsi walakpagi oigani masi athuba matamda semdoktrabadi Manipur asi nongmagi lekha tarakani haiki Karaijano soiba amadi lei yam talent di loire khoi gi da leiriba talent sidi innovative ideas bharat ta prithvi da leiriba jati khudimaka compete toba ngamadu magi brain ideas loina khoi da lei rupa na draga nupi immoral thaba ma torame madu fajana pharaga police ta ain gi matung ina sinnabe ay madu na taba hatta wow la no hupsel laga hekta khoi yamna barbaric oiba nungi jukki wakhal gumba mai khoi da lei bidong no jikse mi khar dani loina dante masi sum tho hogre khoi society si mangani amaromda ngasi thorom asiga mari leinana miyoiba amagi khwaidagi achoba thodang asi miyoiba amagi mateng tawbani masida ahan oiraba miyoi kayana asigumba yamna singthaningai oiraba home ama chahi kunthra taruk chupna chalairiba asi yamna pukning thogatningai ni lenga ki maikaidagi home asigi fangbaya kanabasing fanganaba hotnagani haiki remind to ningsang ba ma tawjarakani ne tawdi ada maramdi government priority basis ta thabuk torpon hojikti mathang yaringa ekhoi field implement tawna bahonare adun afaba sigi ahansing kharasina yamna commitment amaga loina kathoga tawri base ekhoi mayam sangthalaga mating pangaga isa singse semba mi wahenba ekhoi gi thongni haukiba numit kharani gi mamangda More Police Station gi nongchup thangba checkpol manakta bomb plan tawduna pokhai hankraba matung ngarang numidangsu More Ward number 8 ki More St George High School amadi SIB office quarter ani gi marakta leiba lambi gi nakanda sakhangdaba singna bomb ama amuk pokhai halamle hairiba bomb asi More Police wall da pokhaiba aduga manabagi khudam khara fangki bomb pokhaibagi thodok asida miyoi amata asok apandi yaukhide bomb pokhaiba pau fangbaga mafam aduda More Police ki ASP KS Robinson STPO Commando OC Hemchan amadi nifumdoi shuba AR gi Commandant Sumit Sut yauna yengsinki maduda mafam adudagi bomb adubu packing torakpa plastic machet makhai khara recover tauki nakal amaromda masak khangdaba singna Moregi tongan ba mafam singda bom pokhai halamba asigi thodok leikraba matung ngasi Indo Myanmar border gi aronba lambi singda Assam Rifle singna akanba section thorang lokhatkre ngasi ayuk angan badagi hauraga tongan ba border gi aronba lambi singda Assam Rifle singna mitkup nahum singna ngaksen bagi thabak chathaki amadi lambi asida lakhiba miyoi singda friksing checking tawduna verification chathaki
अदुबो गेट नंबर 1 अमदी गेट नंबर 2 ददी महौसागुम चथोक चशिंदा अथिंगबा लेखिदे एग्रीकल्चर की पोथोक मरांग काइना पुथोकलबा मतमदा स्टेट असिगी सेटमिटलोंदा अचौबा मतिंग अमा ओइगदौरिबनी हाइना एग्रीकल्चर मिनिस्टर बी हंखलियाना फोंदोखरे वाफम असी ngasi नुमित मरीनी चुपना चथगदबा स्टेट एग्रीकल्चरल फेयर हौदोकपगी थोरमदा फोंदोखिबनी स्टेट एग्रीकल्चरल मैनेजमेंट एंड एक्सटेंशन ट्रेनिंग इंस्टीट्यूट समेटीना डिपार्टमेंट ऑफ एग्रीकल्चर का पुल्लगा सिनबा एग्रीकल्चरल फेयर हौदोकपगी थोरम अदुदा वेटरनरी डायरेक्टर एस चाउबा अमदी एग्रीकल्चर की कमिश्नर एम जॉयशु सरुक याखी मिनिस्ट्री ऑफ एग्रीकल्चर एंड फार्मर्स वेलफेयर गवर्नमेंट ऑफ इंडिया की मीटिंग मखादा पांगथोकपा फेयर अदुदा केबीके इम्फाल ईस्ट केवीके इम्फाल वेस्ट आईसीएआर काउ हॉर्टिकल्चर वेटरनरी प्राइवेट एंटरप्रेन्योरसिंग अमदी डिपार्टमेंट की स्कीम कयागी स्टॉलसिंग फेयर अदुदा हांगली चौराकना स्टॉल निफुगा निथोय रोम हांगबा फेयर अदु हांगदोकपगा मरी लेनना मिनिस्टरना लुचिंगदुना स्टॉलसिंग कोइना चतुना यंगसिनकी एग्रीकल्चर मिनिस्टर बी हंखलियाना हाइखिबदा समेटीना मपुम ओइना सिल्लगा पांगथोकलिबा फेयर असिना फार्मरसिंगदा अचौबा कानाबा अमदी पीरे मसीना मखोइना पुथोकचबा पोलमसिंग मियामदा खंगहनबदा अचौबा मतिंग अमा ओइरगनी अमरोमदा एग्रीकल्चर की लमदा सिजननाबा मेचिनरी सिंगसु मियामदा उहनबा ngamlagani सरकार असिना एग्रीकल्चर दा अहेनबा मिटिंग चंगदुना चाथोकता मिपान तांगदनबा होटनरी हंदक थोखिबा इकंगना सोखलबा लौफमसिंग अतोपा महै मरोंग थानबा थौरांग पाइखटले मसीदा नतना सेंटर की टीम अमसु लाक्तुना यंगसिनख्रे हानदगी पुथोकपा फौगी चांग हंदक्ति खरा मखै हंथबा याबगी फिबमदा लैरिबसी कोकनबा होटनरी हाइखी मणिपुर हाइबसे एकोयगी इकोनॉमी से एग्रीकल्चर द लेबनी एग्रीकल्चर की फार्मर सिंग से बूस्ट अप तब मतमदा एकोय मणिपुर की इकोनॉमी से बूस्ट अप तौरकदबनिना इट इज वेरी एनकरेजिंग एंड आई अप्रिशिएट द वर्क डन बाय द फार्मर्स एंड द इंस्टीट्यूशंस KVK, CAO, ICR के इंस्टीट्यूशन सिंगना मखल तोंगान तोंगान बा टेक्नोलॉजी सो तौरकपदा अदुगा स्माम की मखादा मखल तोंगान बा लेटेस्ट मॉडल्स एग्रीकल्चर इम्प्लीमेंट सिंगसे यामना एनकरेजिंग होरे एखोय मणिपुर सिदा सिगी इम्प्लीमेंट सिंग अदुगा टेक्नोलॉजी सिंग सिजिनमा मतमदा एखोय एग्रीकल्चर की पोथोक से 2022 फावबदा एखोय के एग्रीकल्चर पोथोक से डबल अप तौबा याननबगे पंदमनी हाइना हाइजगे हौजिक पावगी मरक थना अतेनबा ब्रेक अमतंग लोमिनसी नुपी एखोयगिदी खोंथांग खुदिंग सेक्सिनिंगाइगी सेक्सिनिंगाइ ngaktani मफम मतम खुदिमक्ता अइना सेक्सिनदुना तलाकली अदुबु महौसागी खोंचटनिना खुदोंग थिनिंगाइ अतुमक ओय मणिपुर अहान बोइना इरमदम मसिदा साजबा निंगोल खुदो अदुबु ngasidi अखोय चिंगनानिंगाइ ओइद्रे अखोयगिदमक ब्राइट एंटरप्राइजेस की निंगोल खुदो ताकदोरिबा निंगोल चाकौबदा सेट इन्नबगिदमक क्वालिटी लेरबा अहोंबा ममलदा पीनबगिदमक सेम सादुना लेरबा नागामपाल इमा कैथेल ऑपोजिट की फर्स्ट फ्लोर दा लेबा शावर्स बुटीक शोरूम इनात की ओइबा अपामा मखल की फिरोल सुना फंगदबा शोरूम लोइनाना क्रिश्चियन सिंगी वेडिंग दे सिजनबा वेडिंग गाउन सु मफम मसिदा फंगबिगनी नुपी खक्तगी नतना अंगांग सिंग अमदी जेंट्स की पैंट शर्ट हाफ पैंट कोट वेस्ट कोट कुर्ता पायजामा फैजोम खुरखुर फैजोम अमदी रेडीमेड फैजोम मकल सुना फंगाव मफम याम नुआइबा पाव मना मफम मसिदा अदोम अदोंगी अपाम डिजाइन खुदिंगमक की ऑर्डर सुलौजरी अमतंग लेंसिनबिरो ख्वाई ब्रह्मपुर नागामपाल इमा कैथेल की ऑपोजिट की फास्ट फ्लोर दा लेरिबा सर्विस बुटीक ब्रेक की मतुंगदा मखा ताबा पाव पिजरी मेरा की तरा निपानबा लेपाक पोपा नुमित तारीख निपानदा मेरा हाउ चोंगमगा मरी लेनना चिंगमई पाक लाइकन लुपना सिंदुना चिंगमी तमी पोलानबगी थोरम अमा हाइंगांगी हनाजिंग चिंगमईदा लेबा मिकोल लोकता पांथोखरे थोरम अदुदा एमपी आरके रंजन लंगथबाल खौपुंगी खुलाकपा गोल्डामई मोइरांगचाउ कबुई फुंगम विलेज की खुलाकपा हुंगनाउंगम होराम करोंग मरिंगी खुलाकपा पीएस लेफुलना सरुक याखी अमदी मालेमगी होंगलक्लिबा अयिंग असागी खल खरदा ओइरबसु कनबा ngamlabadi हाइदुना उ चारा कया अमसु थाकी
थौरम अदुदा सरुक याखिबा MP RK रंजना ममांग थक्तगी पांगथोक्तुना लाक्पा थौरम कया ngasi मिरोलना काउथोक्पगुम तौरुरे मरम असिना ngasi मिरोल असिबु नुंसी चानना अमता ओइना पुनसिन्नबगी वाखल्लोंदा पुवारीगा सागोनरक्लबा थौरम कया असि पांगथोक्पनी हाइखि मोइरांग मनुंग चेलिबा ई-रिक्शो सिंगी रेजिस्टार कक्थलु हाइना तक्सिल्लदुना मोइरांग अमसुंग मसिगी अकोइबदा चेलिबा पैसेंजर पुबा डीजल ऑटो टाटा मैजिक टाटा एरिस सिंगी ओइबा लुफ्तरा हुमदोगी थौमी सिंगना ngarang मोइरांग दलैबा असिस्टेंट रेजिस्ट्रार कोऑपरेटिव सोसाइटी ARCS की ऑफिसता थमजिनख्रे खोंजंग अदुदा सरुक याखिबा यूनाइटेड डीजल ऑटो रिक्शो ओनर्स एंड ड्राइवर्स एसोसिएशन की जनरल सेक्रेटरी माइबना चंगसिलिबा खोंजंग असी मोइरांग अमसुंग अकोइबदा लेरिबा खुंगंग सिंगदा पैसेंजर सर्विस तौरिबा तोंगान तोंगानबा लुफ्तरा हुमदोइना मोइरांग एरियादा सर्विस तौरिबा ई-रिक्शो सिंग असिगी नौना रेजिस्टर तौरिबा अदु कक्थनबा चंगसिनबनी हाइरिबा ई-रिक्शोगी अनोबा लुप असी चही असिगी जनवरी थादा रेजिस्टर तौरगनी हाइरकपदगी लुफ्तरा हुमदोइ असिना अथिंगबा थमदुना लाखिबनी अदुबो इकोई कोइदना मणिपुर गवर्नमेंट की अथिंगबा लेना ई-रिक्शो की लुप असी मोइरांगदा लेरिबा असिस्टेंट रेजिस्ट्रार कोऑपरेटिव सोसाइटी की ऑफिस असिदा रेजिस्टर तौदुना लेरंबनी मरम अदुना था असिगी तरा फाउबगी मनुंगदा ई-रिक्शो की रेजिस्टर असी मरी लेनबा अथॉरिटीना मीटिंग चंगबीदुना कक्थटपियु करीगुंबा कक्थटतबा तारबदी मथंग नुमितगी मखल मखा कयागी अकन मखोंजंग चंगसिननबा सेम साबा लोइरे हाइखि जनवरी की तांग ट्राइम पांडा ई-रिक्शो की रेजिस्टर तौननबा थीम अम पुथोरखिबदगी अखोई जनवरी की तांग 15 हाइरबा ई-रिक्शो सी एसोसिएशन से सेम यारोय हाइना अखोई DCO अमदी लैरिबा हौजे मोइरांगी सब रेजिस्टर सिदा अखोई अथिंबा अमा थमजखि हाइबसी यानबा अमा पुरकपदगी सेमखिद्रे ई-रिक्शो सी नौना मुक लागलगा सेमननबा होनबदा अखोइना मोइरांग चेंगई लंपाकदा अखोई हानसु मीडिया की थोंगदा अमदी खबरदा DCO दा SP दा DC दा अखोई चे कया पीदुना अथिंबा कया थमी खोंजंग अदुदा मोइरांगदा सर्विस तौरिबा ई-रिक्शो की लूफ ऑल मोइरांग सिटी ब्लॉक ई-रिक्शो डेवलपमेंट कोऑपरेटिव सोसाइटी लिमिटेड की रेजिस्टर कक्थलु हाइबा खोलाउ कयासु लाउखी अमरोमदा ARCS ऑफिस तगी फंगबा पाउगी मतुंग इना रेजिस्टर ए की मतुंग इना हाइरिबा लुप असिगी तौफम थोकपा सिंग हाइबदी मरी लेनबा अथॉरिटी सिंगदगी नो ऑब्जेक्शन सर्टिफिकेट न चिंगबा चे चांग सुना यावबा मरमना हाइरिबा लुप असिगी रेजिस्टर असी ऑफिस असिदा तौखिबनी हाइरी ngarang jiri turelda takhibadagi thiba khangdana leirakhiba jiribangi kalinagardagi L Jerry ki hakchang ngasisu National Disaster Response Force NDRF Guwahati amadi jiri police ki kangbuna akan mamawongda thiba humbagi thabak chathari ngasi ayuk pung 9:35 taba matamda NDRF Guwahati gi ahanba battalion gi inspector Bal Kishana luchingba member tara nithoina saba kangbu ama jiribamda thunglaki अदुगा अयुक की पुंग 9:35 NDRF टीम अमदी जिरी पुलिस टीम यावना थी बहुमगी थबक अदु हौखिबनी जिरीबांगी DC मयांग लंबम राजकुमार सु थौदोक थोकफम द लाक्तुना यंगसिलमखी निंगसिंग बयाय ngarang nungthil jiri turelgi isingda lupkhibadagi thiba khangdana leiriba jiribaंगी कालीनगर पार्ट 1 दगी लेखिद्रबा LG10 सिंगी मचानुपा लौरियाम जेरी सिंह थिबा खंगदना लेरखिबनी ngaranggi thodok thokphamda jiribangi DC mayang lambam राजकुमार सिंह अमदी jiribangi SP M movie सिंहसु thodok thokphamda laktuna yengsinbata natana mafam aduda ahing yarekpada sizinanaba generator piduna maigi matengsu panglamki hairi Army Recruitment Office रंगपहर की बिदिंग मखादा मणिपुर पुंबगी ओइना था असिगी तरादगी तरानिपान फाउबा लुवांग संगबम द लेरिबा लुवांग पोकपा क्रिकेट स्टेडियम दा पांगथोकदबा आर्मी रिक्रूटमेंट रैली की दमक सेम साबा पुमनमक लोइरे हाइना इम्फाल ईस्ट की एडिशनल डेप्यूटी कमिश्नर सामिन अहमद सहाना फोंदोक्रे ngasi स्टेडियम असिदा पांगथोखिबा पाउगी मिफम अमदा
mahakna makha taraduna army recruitment asigidamak deputy commissioner na chair loduna mifam ahumlak pangthokhiba laikre candidate singi leifam chafam ising maising amadi mapan ipan thokpham gidamak PACT amadi Assam Rifles ki maikaidagi pigani candidate singi leifam oigadoriba mafam singda fogging na chingba hayeng kapthok lagani recruitment asigidamak chaurakna candidate listing taramathoi henbana register taurakhi maram aduna recruitment asi kanglup manga thokna khaidoktuna pangthokani hairaduna tha asigi taradana Chandel Juribam Kakching Kamjong amadi Senapati district tagi lakpa candidate listing aniga chaniga supna nipangi recruitment pangthokani tha asigi taramathoi nana Bisnupur Kangpokpi amadi Tengnopal district tagi lakpa candidate listing aniga chamaga humbudra mapan tha asigi taranithoi dana Churachandpur None Fairjol Urkhul amadi Tamenglong district tagi lakadoriba candidate listing aniga chani taranipan tha asigi tara humdoidana Thoubal district tagi candidate listing aniga chaniga tara mapan aduga Imphal East amadi Imphal West tagi lakpa candidate listing aniga chani mapan recruit tawgani masida changadaba medical team gi oina Imphal East ki chief medical officer amadi health services na pigani loinana food security gi maikaidagi su stall na chingba thangliba chana thaknanaba potlamsing yengsingani loinana stadium asigi kha thangba amadi nongpok thangbada leiriba community hall singda station tawgani haiki thank our pradhan desh luang sangbam cricket ground ka president and secretary whoever the laikai people moi gi support yaudragati akoina tawriba thabak se ama thamai pakte aduna mayam hena cooperation pibiu Paugi mifam aduda saruk yakiba recruiting officer Sanjip Malikna handak pangthokadoriba recruitment asi Manipur khaktagini awang nongpoki oina di army pharma ama nurse assistant gi oina Assamda chahi asigi December thada pangthokani haiki There is no specific number as such. These vacancies in fact I must do mention that we have a very huge number than compared to the last time. It's almost like doubled. See, these things are classified because we keep getting these inputs from the army headquarters. They may not be able to specify that, but compared to the rally that we had last year in Churachandpur, the vacancies are almost this time double. So we do expect a good response from the candidates, and more so I would also appeal those who have actually passed after this thing, they should pay more attention to the written examination part, because that is where the kids actually lose out and they're not able to pass. So they need to pay attention after clearing. You have a clear cut 1 month, they should study hard in that duration. Kumja lising ani tara dagi lising ani tara taret faubada MOBC department na paikhat kiba thabak sing thijanana ba sem kiba special investigation team SIT lengak na sel kaya piduna laikhraba haibagi chingnaba leire mahairoi amadi lairaba praja singi fangfam thokpa khudong chaba sing fanghandana leire hiram asida lengak na lofam thokpa thabak lokhatrabadi khongjang kaya changsilagani haina MMWO gi working president SK Wajid Sahana haikre ngasi hata dalaiba MMWO gi mayai loisangda pangthokhiba paugi mifam amada mahakna makha taraduna haukiba chahida lengakna SIT semduna miyamgi matkraba scheme singi matangda maral leiraba officer sing puthokani hairamba chahi ama faraklaba fauba puthokpa ngamdabasi laibak thibani niyamgi wangmada thabak tawramba miyoi sing athuba matamda fagatuna maralgi matung ina chairak pigadabani haiki MOBC department ase प्रजा मयाम की लाइरब मयाम की अमसुंग महिरोय क्या की हक फंगहनबदा ngasi की लेंगा सिना सु असौब थौदांग लहन जानिंगी करिगुंबा मसी थौसादना तुमिन लेथोकी बतारदी मणिपुर मुस्लिम वेलफेयर ऑर्गेनाइजेशन ना ममांग संगी ब खोंजंग सिंगगी हेन नाकन ब खोंजंग चंगसिनदुना चपचाबा अखोई स्टेप अमा अखोई लखनबगी सेम साबा लोइजरे BCBR Social Development Foundation की मखादा लैबा बायोसाइंस की अनोवा वेबसाइट www.bioscience.org.in ngasi NG Vogendra MCS na hangdokre ngasi kongba laishram laikai dalaiba is garden gi conference hall da pangthokpa thoram aduda bioscience ki board of director Dr. A Robinson amadi atai board ki member singsu saruk yakhi bioscience ki staff sing amadi mahairoi kyasu saruk yakhiwa thoram aduda lisingani tara mapan gi oina bioscience achiever sing da kudol pot sing pk
थौरम अदुगी मतंगदा बायोसाइंस की डायरेक्टर डॉक्टर ए रोबिन्सन मखा तारदुना तोंगान तोंगानबा एंट्रांस एग्जाम सिंगदा माई पाकलबा माहेरोई निफुगी मथक्ता बायोसाइंस ना पुथोखरे अनौबा वेबसाइट असिना बायोसाइंस ना पीरिबा खुदोंचाबा सिंग मियामदा खंगहनबा ngamlagani हाइकी अखोइना यूनिवर्सिटी दा ता अमतुंगदा फिनिशिंग स्कूल लोइना पॉलिश तौनबा ngang खोइसे हाइदि कॉम्पिटिटिव एग्जाम सिंग दा फेस तौबा ngamnaba नत्रग एंटरप्रेन्योरल स्किल दा डेवलप तौबा ngamnaba अदुगी आइडिया दा पुथोकचबले अदुगा अखोइना CSR नेट की अदगी JRF कोचिंग तौरिसिदि अखोइना फंडिंग येंगकपने अदुगा लैबा फंडिंग सिना अखोइना मदुगी इक्विपमेंट सिंग अदगी सेटअप लाइब्रेरी गुम्बा अदगी मोइगी प्रैक्टिस तौनबा डिस्कशन तौनबा रूम गुम्बा दुम सेमकनबा अखोइना एस्टैब्लिश तौजबने People's Revolutionary Party of Kangleipak Pripak Progressive की निफु हुमदोई शुबा मपोक कुमोनगा मरी लेनना निंगतम लांदा थवाइना पोंथा पीख्रबा पुमनमकी मफमदा याओलगी इकाई खुमनबा उत्पगलोइनना मियाम अमसुंग याओलोई पुमनमकता याइफा पाउजल पिजरी हाइना आइना थिंख्रबा लालौलुप असिगी चेयरमैन एल पालिबना थादोरकपा चेरोल अमना हाइरकली चेरोल असिना मखा तारिबदी इंडिया की अपुनबा सक्तम असी हिंदी लोन ngang मियोई सिंह खक्ता ओहननिंगबनी हाइबसी हंदक इंडिया की लुचिंगबा सिंगना तोइना फोंगदोरकपा वाफम कया असिना ताकली काश्मीर मियामगी हक ngak senanaba leiriba आर्टिकल 370 असिना अपुनबा इंडिया अमा ओइरकपदा अकाइबा पीरे हाइदुना लौथोक पीख्रे हौजिक्ति मरु ओइना अवांग नोंपोकी ट्राइबल सिंग द पीरिबा अखन्नबा हक सिंग असिसु मतम खरा लेरगा कखिगनी अहान अकोनगी लेंगाकलोनगी खुदोंग चाबा ngairaga leinabani maram asina leibak asida leiriba apikpa furup singna india manungda leirabadi chahi kharagi tungda masagi saktam mangkhragani haibasi soidraba wafamni apikpa furup amana masagi saktam kanjanaba india dagi aroibadadi tokhaina taba haibasi natana atoppa lambi leiroi hairakli नाकल अमरोमदा पीपल्स रिवोल्यूशनरी पार्टी ऑफ कंगलेपाकी निफुगनिथोई शुबा मपोक कुमोना लाकपदा निंगतम याओल लांथेंगदा थवाइना पोंथा पीख्रबा अथौबा अथौबी सिंगी मफमदा याओलगी इकाई खुमनबा उच्चरी लोइनना लोइलम लेया की अवा चैना मायोकनदुना येलहौंगैदगी नुंसी चानना हिंगमिनरिबा इफुरुपचा सिंग याओल लुप सिंगी लुचिंगबा सिंग अमसुंग मरुप सिंग वेशिया लमदमदा याओल इहौ तौमिनरिबा मचिन मनाव ओइबा याओलुप अमदी लोइलम लेंगाकना ओटपी नैबिरबा मालेमगी मियामदा प्रिपाकना याइफा पाउजल पिजरी हाइना आइना थिंख्रबा लालौलुप प्रिपाकी एक्टिंग चेयरमैन के ए साथीना थादोरकपा चेरोल अमना हाइरकली लोइनना अहिंग नुंथिल नाइदना लेपाकी इशू कयादा थौगाई तौबीदुना मियामगी मिट नाकोंग सेंहलिबा पाउचेगी सिनफमदा लेरिबा प्रिंट अमदी इलेक्ट्रॉनिक मीडिया की इचिल इनाउ सिंगदसु पार्टी की निफुनितोई शुबा मपोक कुमोनगी याइफा पाउजल पिजरी हाइरी लोइनना याओल लांथेंगदा थवाइना पोंथा पीख्रबा अथौबा अथौबी सिंगदा याओलगी इकाई खुमनबा उलकली हौजिक पाउगी मरक्थना अमुका सुहना अतेनबा ब्रेक अमदंग लोमिनसी Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India FAME 2 certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hill. High-speed electric scooters. Pollution-free vehicle. Smiles for miles, 20 paisa per kilometer. Smooth driving on hills and valley. Loan available, financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur. Or contact us at 700-5830-142 or 87877-23780. ब्रेक की मतुंगदा मयाम मुकना तराम नोकचरी मखताबा पाव मुकना पिजरी
lamdamsida maihorol-dagi chanarakpa ima panthoibi irat thaunigi ngasi tarukni chanba thawai miren koba numitta koina chatuna imagi sevari oibiriba amaiba amaibi singda u chara sing yenthokre kakchingi ima panthoibigi irat toriba mafam tarukta koina chatuna u chara sing adu hakthengnana yenthokkhibani ngasigi u chara yenthokpagi thoram aduga mari leinana range forest officer and munal lamdam sigi masing yamlaba harau kumai sing asigi saruk kharadang oirabasu khaidoktuna aikhoina hotnarabadi kaitharakliba mahausagi khal asibu kharadang oirabasu kanmangamgani haibagi campaign makhada ngasigi u chara sing asi yenthokkhibani ngasigi khunaina amaiba amaibi sing asi ishorga naknana leiba mioi sing ni haina thajanai karigumba ima maibi sing amadi maiba purel sing yauna aikhoina aikhoigi kaitharakliba mahausagi saktambu kannaba yade haina honarabadi kharamakhaidi soidana mai pakani khali haiki Panthoibi irat pagamari leinana ngasi Ghari Youth Welfare Association na Save Our Planet, Save Our Future haiba wakalonda Ghari Makha Lekai sanabungda u charakaya thakre thoram aduga mari leinana GYWA gi General Secretary and Sur Chandrana Malem gi oina aying asagi khal kaitharakliba asida kharadang oirabasu kanbada mateng oinaba ima panthoibi irat thongniga mari leinana u charasing asi thabani haiba wafam kaya phongdorakhi the Ghari Youth Welfare Association ima panthoibi irat palumna akhoi indigenous ki oiba akhoi ima panthoibi irat sabaga loinana akhoi Pitribigi ngasi hongliba akhoi aying asagi khal kharador basu kanmangamna ba haidana panthoibi irat pa gi saruk ama oinasu akhoi ngasi gi nomagi oiba u thabagi program si akhoi GYWA ima panthoibi irat palumna sinjaraga asugmana akhoi pangthokjabani Tamenglong amadi None District anigi manungda leiba lenga ki loisang singda thabak tauriba singna thabak chang naina ka dabada baram oiraga miyamda khudongcha daba bayok nahaliba asida Rongmai Naga Students Organization Manipuna akanma meeting changlagani haina lup asina thadorakpa cherol amana khanghalakli Mari Suba Mitay Chanu Lisingani Taramapan a beauty pageant Changdam Nabagi Tarani Suba Numitki Oina Organizing Committee Mitay Chanu Lisingani Taramapan Nasinduna Ngasi Imphal East Kurai Ningthobum Community Hall da Sumang Wai Taiba Changdam Nabagi Thoram Pangthokre Thoram aduda Saruk Yakiba Committee Asigi Convener Now Singland Mangangna Ngasigi Chaukat Khongzel Asida Yumgi Sumang Thelon Singh Simena Mahut Sin Kiduna Chanura Kayama Wai Taibagi Phazaba Masak Noma Nomagi Bangsilakli Masida Lamdam Asigi Chanura Singna Wai Taibagi Phazaraba Masak Adu Mangkidanaba Pangthok Jabani Haiki Sengna aikoi ngasi mitagi yumsarolda sonapungi maru oibabu ningsing minaba amadi sonupungda karamna imaibel sina wai tarambage haibadu Kamin na bagi pandam da sinjabani wai taibajina chanura singda haksangi sajel oina haksang da kanaba piba loinana masina yum adugi thaksi khasi dasu kanaba piba yamna mamal leiraba imabel singna matam aduda kaidana chatharamba thawong asibu ngasigi mirolna kaunarek libasi ningsang duna leinaba amadi nongmatang oirbasu imabel singna pangthoklamba thoram sing adubu akoi punna kamin na bagi pandam da ngasigi thoram asi sinjaban India ki Defense Minister Rajnath Singh na ngasi Paris ta France ki President Emmanuel Macron unaraga Bordeaux sa India na laigadaba Rafale aircraft 36 ki manungda ahanba oina aircraft khara khusinnabada saruk yagani hairi aircraft khusinnabagi thoram aduda France ki Minister of Armed Force Florence Parly su saruk yagani Rajnath Singh na Rafale fighter aircraft ta France ki pilot amaga loinana ngaihak paigani ngasi gi tanja asi chanana Indian Air Force lingkhat khiba marfuga suba kumon numitsu oiribani Defense Minister Rajnath Singh na ngarang numit humni gi khongchatta France ta thumkhibani panbayai India na France tagi Rafale fighter aircraft 36 leinanaba lupa crore lising yankhai ga mapan gi yanachi ama khudyek pinakhrabani ngasi ayuk phong khiba Manipur gi pauche singda kari kari maru oiba pau yaw khibage haibadu mayam puna mutang khangminasi Lamjingba Times Indo-Myanmar border trade ki fibam fagat hanava khanakre miram dagi leiraga sagani haibagi wakal thadokpa matam yaure wildlife week loisin kre
HK awareness park sana pangthokkhibagum global warming gi su pangthokpa mathau tari Khemsan senza thumja leitaba lamdam ama ohenbada RTI gi thodang sawi Esrazen TH Suraj ahak pacherak pigdavani Citizenship Amendment Bill da yelhomi kannabagi provision soidana hablakani thajai Sangai Express Citizenship Amendment Bill akhanaba provision hablakani haina khalli Chief Minister Mob violence ta chenaba nupi taret yauna mi taramathoi fagat khre NSU gi leifam thokpa sing leihanbiu committee pogna firm kanya katpada yaurubani haiba mi taramathoi police na fare Sangai Festival hogdokpada Amit Shah yaugadawri Citizenship Amendment Bill da yelhomi sing sokhandanaba provision hablakani haibagi thajaba lei Biren National Commission gi official sing laktuna Chandel da miyang gi wakat tagadawri Sumati Bala Khetrigau da nisa chaba yonba muthatnaba rally chatkre Drug lalon matolga sinfam ama paige hairabadi mateng pangani Indrajit Naharol gi thodang kaina katpada yawa mioi 13 fare mara leibasing gi mathakta action lawgadawri Manipur Sangai Festival Union Home Minister laglaga hawdokadawri Jiri lambida gari sindagi namfuda sel lawre Association Landhoni Romita gi bel kakthatre Huyen Lan Pau Tidim Rota footpath laitabaga chap manare pot paisinba dukan famjinba chekna khagatpa yauna tawningba ta tawnare laingangna su hanna yengsindre khanthaba watpa mioi kayasu leire nupi macha ma ikai khumnaba mangan khiba chai humdra gi ahlama phadok pikre employees singna office kaba kumbagi matam lepkhre nupa amaga nupi amaga khongoi nakhiba amasung nupi dugi piklibi macha nupi tathita oina tawkhiba thodokta senaba 13 police na fare sanalai bak macha gi mangda mamabu kaina katuna khongoinaba mioi 13 police na fare leibak sida law haiba ama leiri haibasi kaubiganu Priya Darshini Siri Festival tourist lakani hena lakani haina thajanari ukrul gi yumthong lising ama homestay onthokani W Evohal Agang singda chathaba miot binai gi wakatanaba NCPCR gi team lakadawri chakhau gi maramda iwa article na saza award phangle Manipur Finance Service yankhai nipan nauna transfer tawkhre employees sing ayuk pung mapan makhaida office kagadavani ECL Express Parliament na CAB pastor glabasu awang nongpoki yellow missing soktanaba provision hablakani thajai Chief Minister Indo-Myanmar border trade ki fibam fagat hanaba mifam pangthokre Iraibak Mob lynching the chenava mioi 13 police na lawkhatkre logi oiba action lawkhatkani haina Chief Minister na phongdokre CAV chanarabasu yellow missing soktanaba akhanaba provision ama center gi layanga hablakani haibagi thajabalai Chief Minister Global warming climate change chinda chimfa puba lainga khakta da inthokpa yaroi Speaker Moregi SIB office quarter manakta bom pokhai kre Assam Rifles na akan bachekshin thorang lokhat kre Agriculture ki pothok marangkai na puthok laba matamda state asigi set bitloda achoba mating ama oigadawri bini haina Agriculture Minister B Hangkhaliana phongdokre amadi mera hau chongbaga mari leinana chingmi tami potladnabagi thoram pangthokre Hauzik faupagi di Times of Manipur nungthulgi pau matang asida loisinjare mideng tabiriba singbu amukana kurumjari